Ngasigi ahan boina AT gi luching purel kurongam khuman gi page tagi post ama ni khak lokhat charaga miyam du khudol tamjage tengoloi pun makpu ikok non ikai khumna jari imong manungi awaba laita laira ana ayek kaya khangduna ireibak ipurup ki damak kathok tuna honari masigi hona jaman lemna mangaloi haibaga loinana handaki lansi taraina sukloi loiroi aikhoi gi ireibak ipurup ki tang taba ama soidana lakani hauzik langon langdai gi chanaina bani watli takhaina rakhigani asengba achumba lakani haiba wafam phongdokle makha satharakpada the nomadic creation sariba page asigi post khar khak lokhat charaga miyamda amuk thamjage ireibak iramdam kanglaipak pu nungsijaba irabot hijamna manipur bu apha apun yaudaba leibak ama oinabagi pandamda masagi oijaba kaya thadoktuna sanglaba matam kaya mirot oikhibagi wari singbul oina ngasigi tungi mirolna khangonaba itihas sejanda sanagi khurjaina mayek lan iduna thambiramli ngasi chamaga kungani pan suba hijam irabot ki mapok komona lakpa sida nasa singa ikok no na khurum jabaga loinana ireisa ekoi punamaksu amatta oibagi wakhalon chelasi yai fare haibu wafam phongdokli makhatana chumbalan ba haibaduna ama oiraga Raymond Hawkip sairiba nipa asigi post khara viral oirakre post adudi maitai noina soidana lamchi ngomgani isha kuki oijarasu ko ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯗꯤ ꯌꯥꯝ ꯐꯠꯇꯦ ꯉꯁꯤꯗꯤ ꯑꯩ ꯈꯥꯡꯕ ꯉꯝꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯑꯅꯤꯁꯨꯕ ꯄꯣꯁꯇ ꯃꯩꯇꯩꯒ ꯑꯩꯈꯣꯏꯒꯁꯨ ꯅꯨꯡꯁꯤꯅꯅ ꯂꯩꯕꯁꯤ ꯌꯥꯝ ꯄꯥꯝꯖꯕ ꯑꯣꯏꯕꯅꯤꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯐꯠꯇꯕ ꯌꯥꯎꯕꯅ ꯇꯣꯈꯥꯏ ꯇꯥꯍꯟꯕꯤꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯀ꯭ꯋꯥꯀꯩꯊꯦꯜ 360 ꯍꯥꯏꯔꯤꯕ ꯄꯦꯖ ꯑꯁꯤꯒꯤ ꯄꯣꯁ ꯑꯃꯈꯛ ꯂꯧꯈꯠꯆꯔꯒ ꯊꯝꯖꯒꯦ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯩꯇꯩ ꯑꯅꯤ ꯃꯥꯛꯇꯤ ꯍꯥꯎꯀꯤꯞꯀ ꯑꯣꯟꯅꯁꯤ ꯍꯥꯏꯔꯛꯂꯤ ꯃꯤꯆꯝꯕꯨ ꯍꯣꯁꯇꯦꯖ ꯑꯣꯏꯅ ꯊꯝꯕ ꯑꯁꯤ ꯇꯦꯔꯣꯔꯤꯖꯝꯒꯤ ꯊꯧꯑꯣꯡꯅꯤ ꯑꯃꯨꯛꯀꯣ ꯐꯥꯖꯤꯟꯈꯤꯕ ꯅꯍꯥ ꯑꯅꯤ ꯀꯟꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕ ꯀꯣꯀꯣꯃꯦꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯒꯚꯔꯟꯃꯦꯟꯠꯅ ꯗꯥꯏꯇ ꯄꯨꯒꯗꯕꯅꯤ MLA TH ꯂꯣꯀꯦꯁꯣꯔꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ ꯄꯦꯖ ꯑꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯔꯤꯜꯁ ꯑꯃꯈꯛꯀꯤ ꯇꯥꯏꯇꯜ ꯊꯝꯖꯒꯦ ꯃꯣꯏꯔꯥꯡ ꯐꯥꯎꯕ ꯂꯧꯁꯤꯟꯁꯤ ꯍꯥꯏꯕꯒꯤ ꯀꯨꯀꯤꯒꯤ ꯄ꯭ꯂꯥꯟꯒꯁꯨ ꯂꯩꯔꯤ ꯃꯥꯜꯂꯦ ꯇ꯭ꯔꯥꯟꯁꯂꯦꯠꯇ SA ꯇꯥꯟꯅꯔꯁꯤ ꯂꯥꯜꯍꯧꯗ꯭ꯔꯤꯌꯦ ꯃꯤꯅ ꯀꯥꯞꯄ ꯗꯤꯐꯦꯟꯁꯤꯞ ꯈꯛꯇꯅꯤ ꯇꯧꯔꯤꯁꯤ ꯑꯣꯐꯦꯟꯁꯤꯞ ꯍꯧꯗ꯭ꯔꯤꯌꯦ मोरंग फाव लौसिलदी अखोगी SA की मैप अदुम थोलकदौनी ड्यूटी पुबसु लेप्ते पैसा खाइबसु लेप्ते कापनब्रा हौबसु कापनदे सरेंडरसु तौदे हौब याद्रिब्रो हाइबो वांगले अखोइना कुमुद्रसु कुकी कुमथरेना खुलाइसु अफाबो ngakta पाइबो मोइना चेनबा नत्रो कुमथरदी कैसामपत यौखरनी ड्यूटी पोस्ट खुलाई पाइरगा लैबा येकनबना हाना कापत्रगदी हाना कापा यादबा कदोमदगी लैवानो लौरीसी नुंगना थोंगद्रा चैना कनगद्रो अखोगी लिचतसिदी SA फंगनबई नते इसा सीजब याबा ngakतनी हाइबा वाफम फोंगदोगले कनागुंबा सिंगना रील्स असि यंगनिंगबा लैरगदी क्वाकथल 360 हाइरिबा पेज असिदा संगबिरगा यंगबियो मखा सथरकपदा लिसिप्रिया कंगुजंगी पेज तगी ngarang फोंगदोकपिरकपा वाफम खरखक थमजगे अहाक ngahaki mamangda wari sanabada honorable CM na mangkiba sing फंगनबा कन्ना अहिंग तुमदना होनरी हाइन हाइबिरई अहाकना होरेन हायें ngaidabida हौजिमक अमित शाह फोन तौदुना एक्शन लोकलो हाइना तक्सिन जखी हाइबा वफम फोंदोकली मखाताना ngasi थौबाल लेसांग थेमदा मांगखिबा मियोय अहुंगी इमुंग मनुंग अमदि मियांग वा तानाबा मियांगी खोंजेलना आइगी खोंजेलनी हाइबा वफम फोंदोकपगा लोइनना हयेंगदि इराबोदे निमितनि कानातबा मयांग लुचिंगबा सिंगी फोटो ऑफिस अमदि युमसिंग द थेटपगी महुत्ता अखोइगी फादर ऑफ मणिपुर लमयान बहिजम इराबोद की फोटो ओइना थेटपियु अतोप स्टेट सिंगददि मोय मोयगी फोटो ngaktani lanaribasi पंजाब दिल्ली अमदि भगत सिंह फोटो ngak ngaire महाराष्ट्र दी सहस्त्रपति शिवाजी महाराज झारखंड बिरसा मुंडा UP राजस्थान अंबेडकर गुजरात सरदार पटेल ओडिशा बिजू पनेक एक्सेट्रा ngak ngaire अखोई खक्त ngaire मी पांग्रिबसी I will change the system हाइबो वफम फोंगदोगले मखाताना पैसा खक्त नुंसिबा लुचिंगबा दुदी पामदे मियांगी अचुंबगी दमक लेपिगदबा लुचिंगबा दुदी पामे मसागी इज्जत अमदि मिंचत खक्तमक नुंसिबा लुचिंगबा दुदी पामदे मियोबगी मिनुंसि लैबा लुचिंगबा दुदी पामे असेंगबा लुचिंगबदी मतम सुपदा मियांगी अवाबदा वामिनगनी नुंगाइबदा नुंगामिनगनी अरंग अराक्ता तावरोय अहा खक्त नुंगाइरगा लोइरे मियामना वाबदी ngahakini खल्लिबा लुचिंगबा अदुदी असेंगबा लुचिंगबा नते असेंगबा लुचिंगबदी लेबाक मियामना वारबा कना उद्रबा ममलबा मतमदा लाइरबा माकी थोंजिलदा खंगहौदना ईश्वरगुम इहान हाना लेपिगदबा मिशक अदुनी युमदा हलक्त्रिबा इबुंग अनि अदुगी युमदा हौजिक लैकाइगी अहलसिंगा लोइनना वातानाबा हाइबो फंफोंदोगले मैतै सिंग कुकीना फारगा हाटपगी थौदोकसिंगदा AR साउंग सेनै
ꯄ꯭ꯔꯨꯐ ꯍꯟꯗꯛ ꯃꯈꯣꯏ ꯑꯍꯨꯝ ꯐꯥꯏ ꯈꯪꯅ ꯈꯪꯅ ARꯅ ꯀꯔꯤꯒꯤ ꯈꯨꯗꯛꯇ ꯑꯍꯨꯝꯃꯛ ꯀꯟꯗꯕꯅꯣ ꯀꯨꯀꯤꯅ ꯃꯈꯣꯏꯗ ꯁꯤꯟꯅꯔꯛꯄ ꯑꯃꯈꯛꯇ ꯀꯟꯕꯤꯕ ꯁꯥꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯍꯪꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯤ ꯌꯥꯏ ꯈꯨꯃꯟ ꯅ꯭ꯌꯨꯁ ꯍꯥꯏꯔꯤꯕ ꯄꯦꯖ ꯑꯁꯤꯒꯤ ꯄꯣꯁ ꯈꯔꯈꯛ ꯂꯧꯈꯠꯆꯔꯒ ꯊꯝꯖꯒꯦ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2ꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯉꯥꯏ ꯐꯗꯅ ꯅꯣꯡꯃꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯆꯩ ꯄꯨꯗꯨꯅ ꯂꯥꯛꯄ ꯒꯥꯔꯤ 512 ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯑꯄꯟꯕ ꯌꯥꯎꯗꯅ ꯄꯨꯁꯤꯜꯂꯛꯈ꯭ꯔꯦ ꯃꯈꯥ ꯇꯥꯅ ꯄꯣꯠꯆꯩ ꯄꯨꯁꯤꯜꯂꯛꯄꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯆꯤꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯈꯤ ꯃꯅꯤꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯝꯅꯃꯛꯇ ꯄꯥꯝꯅꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯄꯨꯟꯅ ꯆꯦꯛ ꯄꯣꯏꯟꯠ 119 ꯍꯥꯡꯗꯨꯅ ꯑꯆꯠ ꯑꯋꯣꯡꯁꯤꯡ ꯆꯦꯛ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯃꯤꯐꯥ ꯃꯤꯄꯨꯟ ꯌꯥꯎꯈꯤꯕ ꯂꯩꯇꯦ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯐꯥꯎꯁꯦꯟꯐꯥꯏ ꯑꯃꯗꯤ ꯀꯧꯇꯥ ꯋꯥꯔꯗ ꯅꯝꯕꯔ 9ꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯄꯨꯟꯕ ꯀꯣꯝꯕꯥꯏꯟ ꯇꯤꯝ ꯑꯃꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯝꯕ ꯑꯣꯏꯒꯅꯤ ꯆꯤꯡꯅꯕ ꯃꯦꯒꯖꯤꯟ ꯌꯥꯎꯕ SMG 2 ꯁꯤꯡꯒꯜ ꯕꯦꯔꯦꯜ ꯑꯃ 9mm ꯄꯤꯁꯇꯣꯜ 3 40mm ꯒ꯭ꯔꯦꯅꯦꯗ ꯑꯃ ꯀꯥꯞꯊꯣꯛꯈ꯭ꯔꯕ ꯃꯔꯨ 50 ꯀꯥꯞꯄ ꯌꯥꯔꯤꯕ ꯃꯔꯨ 15 ꯑꯃꯗꯤ ꯄꯝꯄꯤ 2 ꯐꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯩꯊꯦꯜ ꯃꯥꯟꯕꯤꯗ SSC ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯌꯥꯎꯕ ꯆꯠꯈꯤꯕ ꯃꯤꯑꯣꯏ 3 ꯀꯨꯀꯤꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯨꯔꯕ ꯃꯇꯨꯡ ꯃꯤꯑꯣꯏ ꯑꯃ ꯊꯥꯗꯣꯛꯂꯒ ꯊꯧꯕꯥꯜ ꯂꯩꯁꯥꯡꯊꯦꯝ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯊꯣꯏꯊꯣꯏꯁꯤꯡ ꯑꯃꯗꯤ ꯊꯧꯕꯥꯜ ꯈꯦꯛꯃꯟ ꯋꯥꯡꯃ ꯇꯥꯕ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯊꯣꯛꯁꯣꯝ ꯊꯣꯏꯊꯣꯏꯕꯁꯤꯡ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯁꯤ ꯔꯦꯁꯀ꯭ꯌꯨ ꯇꯧꯅꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯑꯀꯟꯕ ꯏꯐꯣꯔꯠ ꯊꯥꯗꯗꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯒ ꯂꯣꯏꯅꯅ ꯁꯦꯅꯤꯌꯔ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡꯅꯁꯨ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤꯒꯤ ꯃꯇꯥꯡ ꯀꯨꯞꯅ ꯃꯣꯅꯤꯇꯔꯤꯡ ꯇꯧꯔꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯒ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ